ngasi February tang kuntaruk 2025 yumjagasan numit akoi nungthil gi pung mari tar kadore minute taruk khakta ngaire aina lepsari ba jaga si nahan akoi gi kaino chatpada laisram khun chatpada hek laisram khun horom dai gi nutan bazar haiduni ada ngasi si sida amuk lepchari sina sidagi lepchari ba sidagi yet lomda hairaga bhatir gam haiba khungang akoi gi jari bongi manungi akoi gi maitai khungang ama oriba bhatir gam adu chachage bhatir gam chatpasi oja anjan ga chatmin na doi ni ngasi gi di ngasai akoi gi amu anna chacharuba akoi gi konung lekai chatpada jo amu chatmin na juruba oja anjan luang ai maru anjan luang ga chatmin na drago di ada aseng badi bhatir gam chatpasi akoi gari nungli car nung chatpagi lambi si akoina kari muglan chatpagi lambi kari karai dege haijindoi ne ba akoina chacharu ba kalasora romdagi car da kari da chatkerdi aduga haujik akoina chachar joina turenda phop haba aina namu amukhak chachabadadi urok thong sahobani ado haujik karam thong leibano khangde adu yengjage Mr. Babu Ton Singh. ayille nahan lasam kun chatpan nimita khoi phunga wari tawo nupi dugi kano lere magi marne haibaning masi loina makse ado si lambi da bhati gram dang natana kari kari chalino ha thongna khul laiba thongna khul haigre thongna khul thado ga khoi bhati gram bhati gram chatpan lambi ni si maitai gi kano ngakta si ba dukan sing lagi ba kedo risa ngasi lol si kari ginong ngasi Sivaratri gi ro kano loi na mong lolina ngasi kecil letro ngasi ya kai gi Sivaratri gi da ngasi yumja ga sat ni ngasi di yumja Tadi dia thamma mura. no lan ba yai haida lan ba yai hai chaluna lan ba yai lan je ba ai na thongdok padu di yai da na kai no ne na kai sida turel leire turen khongman leire nga kho thongda gano sida is da ko ba si yani yai hai kai no ne si asu yam pai ba thong si di yam pa e ba thoge nandang pai hai ba e chota gari jabo ni si chali nang thongdra pa ngamgodro thongdro thong si ai thoge Bhatir gram chatpagi ni si Kathakal turel ni Bhatir gram koi laisam khun changbom gi tamna thoko adum yani che break for intro break for o ai thoge se ai thog Ke aina Kathakal turen mapan da di Badigram chali je ai di nungsa thina ai ki de oja khoi gi oja monin do konsam na thauri aina thawdi da hangoi ba oja na thauri thong da ai khoi thong ji kara aga si ji ke pai paisa lo ma ne paisa ke lo hai no kunthra up down gi o ji ki thong ji moina saba moi oja mitai ra tadi oja di mitai ne ba Bhatir gram gi ro kaino si sida sanari ji mitai sing lo mitai mcha sing lo si bo school lo kaino si bo School yauri. सरकार की स्कूल नी ना मणिपुरी मीडियम की रो ओ si Bhatir gram si मैते yung क्या मुग यम तारंग गदे
ꯍꯨꯝꯐꯨꯃꯨꯛꯇ ꯂꯩ ꯍꯨꯝꯐꯨꯃꯨꯛ ꯑꯣ ꯑꯗꯨ ꯍꯨꯝꯐꯨꯃꯨꯛꯇ ꯑꯣꯏꯔꯗꯤ ꯌꯥꯝꯕ ꯅꯠꯇꯦꯅ ꯃꯥꯒ ꯂꯥꯏ ꯃꯌꯥꯝꯗ ꯁꯤꯒꯤ ꯉꯁꯤꯒꯤ ꯚꯥꯔꯇꯤꯒ꯭ꯔꯥꯝꯗ ꯂꯥꯛꯆꯕꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯈꯪꯍꯟꯖꯅꯤꯡꯉꯤꯁꯤ ꯚꯥꯔꯇꯤꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯗꯤ ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝ ꯃꯦꯝꯃ ꯃꯌꯥꯝꯅ ꯂꯥꯏꯁ꯭ꯔꯝ ꯃꯦꯝꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯏꯇꯤꯡꯒꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯥꯏꯅꯁꯨ ꯈꯪꯅꯕꯤꯕ ꯂꯥꯏꯁ꯭ꯔꯝ ꯃꯦꯝꯃ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯝ ꯅꯤꯉꯣꯜꯅꯤ ꯌꯥꯏꯁ꯭ꯀꯨꯜꯗꯒꯤ ꯑꯣꯖꯥ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯈꯪꯅꯕꯤꯕ ꯑꯁꯦꯝ ꯕꯤꯃꯨꯂꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯣꯖꯥ ꯃꯦꯝ ꯑꯁꯤ ꯁꯤꯗꯩꯁꯤꯗ ꯌꯨꯝ ꯄꯥꯟꯕꯅꯤ ꯑꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯌꯥꯝꯅꯗꯤ ꯊꯣꯏꯅ ꯈꯪꯅꯕꯤꯗꯦ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝ ꯃꯦꯝꯃ ꯍꯥꯏꯗꯤ ꯑꯁꯦꯝ ꯅꯤꯉꯣꯜ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯑꯩꯈꯣꯏꯒꯤ ꯃꯦꯝꯃꯁꯤꯅ ꯕꯨ ꯂꯧꯕꯤꯔꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯗꯤ ꯑꯃꯨꯛꯇ ꯎꯅꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯆꯞ ꯆꯥꯕ ꯀꯟꯐꯥꯝꯗꯤ ꯇꯧꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯇꯥꯃꯣ ꯂꯥꯏꯁ꯭ꯔꯝ ꯕꯤꯗ꯭ꯌꯥꯄꯇꯤ ꯍꯥꯏꯔꯤꯕ ꯚꯥꯔꯇꯤꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯖꯥꯔꯤꯕꯣꯟꯒꯤ ꯃꯩꯇꯩ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯔꯤꯕꯁꯤꯗ ꯄꯣꯛꯄꯤꯕ ꯆꯥꯎꯕꯤꯕ ꯁꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ NIS ꯄꯇꯤꯌꯥꯂꯥ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯏꯁꯄꯣꯔꯠꯁꯀꯤ ꯃꯥꯁꯤ ꯀꯣꯆ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯗꯤꯁꯤꯄ꯭ꯂꯤꯟꯅꯣ ꯐꯨꯠꯕꯣꯜꯒꯤꯔ ꯀꯔꯤꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯔꯚꯤꯁꯦꯁꯀꯤꯗ ꯑꯥꯔꯃꯤꯒꯤ ꯀꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯆ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯅ ꯈꯪꯅꯕꯤꯗꯕ ꯃꯥꯜꯂꯤ ꯑꯗꯣ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ NIS ꯀꯣꯆꯁꯤ ꯑꯍꯥꯟꯕꯔ ꯍꯥꯏꯕꯗꯨꯃꯗꯤ ꯁꯕꯖꯦꯛꯇꯨ ꯀꯔꯤ ꯑꯩꯈꯣꯏ ꯀꯟꯐꯥꯔꯃꯦꯁꯟꯅꯤ ꯃꯁꯤꯃ ꯂꯩ ꯑꯗꯒꯤ ꯑꯃꯅ ꯑꯣꯖꯥ ꯏꯅꯥꯎ ꯅꯪ ꯃꯤꯡ ꯀꯔꯤ ꯀꯧꯋꯦ ꯍꯦꯃꯟꯇ ꯀꯩꯌꯨꯝꯅꯣ ꯅꯪ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯖꯥ ꯁꯅꯥꯇꯣꯝꯕꯤ ꯃꯃꯤꯡ ꯇꯥꯈ꯭ꯔꯕ ꯃꯅꯤꯄꯨꯔꯗ ꯑꯣꯡꯕ ꯑꯣꯖꯥ ꯁꯅꯥꯇꯣꯝꯕꯤ ꯑꯣꯖꯥ ꯁꯅꯥꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯄꯥꯝ ꯂꯝꯗꯝꯁꯤ ꯑꯣꯖꯥ ꯃꯣꯏꯁꯨ ꯂꯥꯏꯁ꯭ꯔꯝꯂꯣ ꯁꯣꯔꯥꯝ ꯑꯣ ꯑꯣꯖꯥ ꯁꯅꯥꯇꯣꯝꯕꯤ ꯄ꯭ꯔꯣꯐꯦꯁꯔ ꯁꯅꯥꯇꯣꯝꯕꯤ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯕ ꯁꯥꯡꯗꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ VC ꯑꯣꯏꯕꯤꯔꯝꯕꯤꯒꯤ ꯃꯄꯥꯝ ꯂꯝꯗꯝꯁꯨ ꯚꯥꯔꯇꯤꯒ꯭ꯔꯥꯝ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁ꯭ꯋꯥꯏꯗꯅꯦ ꯑꯩ ꯈꯨꯜꯂꯛ ꯈꯖꯤꯛꯇꯪ ꯆꯪꯖꯒꯦ ꯚꯥꯔꯇꯤꯒ꯭ꯔꯥꯝꯒꯤ ꯑꯣꯏꯅ ꯒ꯭ꯔꯥꯝꯒꯤ ꯈꯨꯜ ꯃꯅꯨꯡ ꯁ꯭ꯀꯨꯜ ꯍꯦꯛ ꯆꯪꯉꯛꯄꯗ ꯂꯩꯔꯦ ꯑꯩꯈꯣই ꯈꯨꯜꯂꯛꯇ ꯆꯪꯖꯔꯛꯏ ꯁꯤꯅꯤ ꯚꯥꯔꯇꯤꯒ꯭ꯔꯥꯝ ꯑꯣ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯗꯤ ꯌꯥꯝ ꯅꯛꯅ ꯂꯝꯍꯥꯡ ꯂꯩꯔꯦ ꯑꯗꯒꯤ ꯑꯣꯖꯥ ꯃꯦꯝ ꯍꯣꯏꯒꯤ ꯇꯥꯃꯣ ꯕꯤꯗ꯭ꯌꯥꯄꯇꯤ ꯍꯣꯏ ꯃꯌꯨꯝꯁꯤ ꯀꯔꯥꯏꯅꯣ ꯌꯧꯗꯣꯔꯦꯕ ꯑꯩꯈꯣꯏ ꯆꯠꯂꯤ ꯃꯨꯁꯜꯃꯥꯟ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯁꯤꯅ ꯀꯗꯣꯝꯗ ꯑꯣꯏꯗꯣꯏꯅꯣ ꯃꯣꯏꯒꯤꯅ ꯃꯣꯏꯒꯤ ꯈꯨꯟꯗ ꯄꯥꯉꯜ ꯈꯨꯜ ꯂꯩꯌꯦꯕ ꯁꯣꯝꯒꯤ ꯁꯤꯗꯤ ꯃꯩꯇꯩꯅꯦꯕ ꯃꯩꯇꯩ ꯉꯥꯛꯇꯅꯦ ꯌꯨꯝꯀꯣꯛ ꯍꯨꯝꯐꯨꯔꯣꯝꯗ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯁꯨꯕꯜ ꯔꯣꯗ ꯀꯔꯤ ꯁꯤꯔꯣ ꯑꯣꯖꯥ ꯃꯦꯝ ꯍꯣꯏ ꯌꯨꯝꯁꯦ ꯃꯩꯇꯩ ꯌꯨꯝ ꯍꯨꯝꯐꯨꯃꯨꯛꯇ ꯍꯦꯟꯅ ꯂꯩꯇ꯭ꯔꯦꯗ ꯏꯅꯥꯎꯗꯤ ꯀꯅꯥꯅꯣ ꯑꯣ ꯂꯥꯛꯀꯣꯃ ꯑꯣ ꯑꯣꯖꯥ ꯃꯦꯝ ꯍꯣꯏꯒꯤ ꯌꯨꯝꯅꯤ ꯑꯃꯨꯛꯇ ꯆꯪꯖꯒꯦ ꯑꯣꯖꯥ ꯃꯦꯝ ꯍꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯣꯖꯥ ꯃꯦꯝꯃꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯗ꯭ꯌꯥꯄꯇꯤꯁꯤ ꯑꯣꯖꯥ ꯃꯦꯝꯃꯒꯤ ꯏꯁꯩꯒꯤ ꯀꯦꯔꯤꯌꯔꯒꯤꯗꯃꯛꯇ ꯃꯥꯒꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯃꯤꯖꯤꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣꯆ ꯑꯣꯏꯕꯒꯤ ꯊꯕꯛꯁꯤ ꯊꯥꯗꯣꯛꯂꯛꯈꯤꯕꯅꯤꯒ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯨꯏ ꯀꯔꯤꯅꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯔꯤꯅꯣ ꯑꯃꯁꯨ ꯑꯩ ꯊꯦꯡꯅꯖꯈ꯭ꯔꯦ ꯑꯗꯨꯅꯤ ꯑꯣꯖꯥ ꯍꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯗꯣ ꯑꯣꯖꯥ ꯃꯦꯝꯃꯒ ꯇꯥꯃꯣ ꯕꯤꯗ꯭ꯌꯥꯄꯇꯤꯒꯗꯤ ꯍꯧꯖꯤꯛ ꯃꯨꯝꯕꯥꯏꯗ ꯑꯗꯨꯝ ꯂꯩꯕꯤꯔꯕ ꯃꯥꯜꯂꯦ ꯃꯁꯤꯁꯤꯗ ꯃꯃꯨ ꯏꯕꯦꯝꯃ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯥꯖꯩ ꯍꯤꯡꯒꯣꯜꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯒ ꯂꯩ ꯇꯧꯔꯒ ꯌꯥꯝ ꯁꯥꯡꯅ ꯆꯪꯉꯛꯏ ꯌꯨꯝ ꯌꯧꯔꯒ ꯀꯩꯅꯣ ꯇꯧꯖꯒꯦ
ꯑꯦ ꯐꯧꯒ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯁꯤꯗꯤ ꯐꯧ ꯐꯧ ꯑꯣ ꯀꯩꯅꯣꯗꯤ ꯇꯧꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯑꯥꯗꯗꯤ ꯐꯧꯔꯥ ꯀꯥꯏꯗꯨꯗ ꯇꯧꯏ ꯑꯗꯨ ꯑꯩ ꯂꯩꯌꯦ ꯑꯣꯖꯥꯁꯨ ꯂꯩꯌꯦ ꯃꯣꯅꯥꯂꯤꯁꯥ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯑꯩꯅꯦ ꯑꯣꯖꯥ ꯀꯩꯅꯣꯁꯤꯁꯨ ꯃꯣꯅꯥ ꯑꯣꯖꯥ ꯃꯦꯝꯃꯒꯤ ꯃꯃꯧ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯃꯣꯅꯥꯂꯤꯁꯥꯒꯤ ꯀꯔꯤ ꯑꯩ ꯅꯪꯒꯤ ꯀꯩꯅꯣ ꯈꯪꯉꯦ ꯂꯥꯏꯔꯤꯛ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯀꯔꯤ ꯑꯃꯨꯕ ꯖꯥꯠꯁꯦ ꯍꯥꯏꯕ꯭ꯔꯥ ꯄꯥꯝꯖꯗ꯭ꯔꯦ ꯑꯃꯨꯕꯖꯥꯁꯦ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯑꯣ ꯁꯩꯔꯦꯡꯒꯁꯨ ꯏꯕ ꯏꯕꯦꯝꯃꯅꯤ ꯑꯣꯖꯥ ꯍꯣꯏꯒꯤ ꯑꯍꯟ ꯑꯣꯖꯥ ꯀꯔꯤ ꯕꯥꯕꯨ ꯕꯥꯕꯨ ꯁꯅꯥꯁꯤ ꯕꯥꯕꯨ ꯁꯅꯥꯗꯣ ꯑꯩꯈꯣꯏ ꯈꯪꯅꯈꯤ ꯑꯗꯨꯅꯤ ꯑꯣꯖꯥ ꯃꯦꯝꯃꯒꯤ ꯃꯃꯧ ꯅꯨꯄꯤ ꯃꯣꯅꯥꯂꯤꯁꯥ ꯌꯥꯝ ꯆꯥꯎꯅ ꯁꯪꯒꯣꯏꯁꯦ ꯃꯇꯝ ꯑꯃ ꯂꯩꯕꯥꯛ ꯃꯤꯐꯝꯒ ꯇꯧꯈꯤ ꯃꯐꯝ ꯑꯍꯟꯗꯣ ꯂꯩꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯁ ꯁꯪꯒꯣꯏ ꯌꯥꯝ ꯆꯥꯎꯕꯁꯤ ꯂꯧ ꯌꯥꯝ ꯂꯩ ꯍꯥꯏꯕꯅꯤꯅꯦ ꯂꯧ ꯂꯩ ꯏꯁꯝ ꯁꯝꯕꯗ ꯂꯧ ꯂꯩ ꯑꯗꯨꯗꯤ ꯃꯤꯁꯦ ꯏꯂꯩ ꯂꯩꯇ꯭ꯔꯦ ꯏꯃꯧ ꯏꯃꯦꯕ ꯃꯣꯅꯥꯂꯤꯁꯥꯅ ꯉꯥꯏꯍꯥꯛ ꯆꯪꯈꯤꯁꯦꯅ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯉꯛꯄꯅꯤ ꯑꯗꯨ ꯌꯥꯝꯅ ꯑꯣꯖꯥ ꯃꯦꯝꯃꯒꯤ ꯐꯣꯇꯣ ꯐꯖꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯍꯥꯏꯇꯥꯔꯦ ꯑꯃ ꯊꯦꯠꯂꯤ ꯑꯇꯩ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯂꯇꯥ ꯃꯪꯒꯦꯁꯀꯔꯒ ꯑꯣꯖꯥ ꯃꯦꯝꯃꯒ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣ ꯀꯩꯅꯣ ꯑꯃꯅ ꯈꯟꯖꯤꯟꯈ꯭ꯔꯦ ꯇꯥꯟꯄꯨꯔꯥꯅ ꯈꯟꯖꯤꯟꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯩ ꯊꯥꯡꯒꯠꯆꯒꯦ ꯑꯣꯖꯥ ꯁꯤꯁꯦ ꯑꯩ ꯊꯥꯡꯒꯠꯆꯒꯦ ꯁꯤ ꯊꯝꯃꯦ ꯑꯣꯖꯥ ꯃꯦꯝꯃꯒ ꯂꯇꯥ ꯃꯪꯒꯦꯁꯀꯔꯒꯤ ꯐꯣꯇꯣꯒ ꯂꯩ ꯑꯗꯒꯤ ꯁꯤ ꯃꯦꯝꯃꯅꯤ ꯃꯥꯅꯤ ꯀꯩꯅꯣꯗꯤ ꯇꯥꯃꯣ ꯇꯥꯃꯣꯒ ꯀꯩꯅꯣꯒ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯐꯦꯃꯤꯂꯤ ꯑꯣꯏꯕ ꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯂꯥꯏꯁ꯭ꯔꯝ ꯕꯤꯗ꯭ꯌꯥꯄꯇꯤꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯖꯥꯔꯤꯕꯣꯜ ꯂꯝꯗꯝꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯍꯥꯏꯅꯩ ꯍꯥꯏꯗꯅ ꯍꯧꯖꯤꯛꯁꯨ ꯖꯥꯔꯤꯕꯣꯜ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯖꯥꯁꯤꯡꯅ ꯇꯥꯃꯣꯗꯨꯅ ꯐꯖꯔꯝꯕꯗꯤ ꯑꯗꯨꯅ ꯑꯩꯈꯣই ꯃꯥꯃꯣꯗꯨꯅ ꯑꯩꯈꯣꯏ ꯇꯥꯗꯣꯗꯨꯅ ꯐꯖꯔꯝꯕꯗꯤ ꯍꯥꯏꯗꯅ ꯀꯩꯅꯣ ꯇꯧꯏ ꯇꯥꯃꯣꯒ ꯑꯣꯖꯥ ꯃꯦꯝꯃꯒꯒꯤ ꯀꯩꯅꯣꯅꯤ ꯌꯥꯝ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯃꯩꯇꯩꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯐꯤꯔꯥꯜ ꯄꯥꯏꯕ ꯑꯃꯅꯤꯅꯦ ꯑꯣꯖꯥ ꯃꯦꯝꯃꯁꯨ ꯑꯗꯨꯅꯤ ꯑꯗꯨꯒꯨꯝꯕ ꯑꯃꯒꯤ ꯌꯨꯝꯗ ꯑꯩꯗꯤ ꯑꯃꯨꯛꯇ ꯑꯩꯈꯣꯏꯗꯤ ꯊꯦꯡꯅ ꯃꯄꯥꯟꯗ ꯂꯪꯐꯩꯗ ꯑꯉꯥꯎꯕ ꯐꯩ ꯂꯪꯕꯩ ꯁꯥ ꯑꯣꯏꯅ ꯄꯪꯂꯩ ꯂꯩꯖꯔꯝꯃꯒ ꯁꯨꯝ ꯁꯅꯊꯣꯡ ꯀꯥꯏꯅ ꯃꯦꯒꯥꯖꯤꯟꯒ ꯇꯧꯖꯔꯒ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥ ꯕꯤꯃꯂꯥ ꯚꯥꯎꯅꯗꯤ ꯑꯩꯁꯦ ꯁꯛꯈꯪꯕꯤꯈꯤꯕ ꯃꯥꯜꯂꯤ ꯑꯗꯨ ꯑꯣꯖꯥ ꯃꯦꯝꯃꯗꯤ ꯑꯩ ꯍꯛꯊꯦꯡꯅꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯊꯦꯡꯅꯖꯕꯒꯤ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯏꯁꯩꯗ ꯑꯩꯈꯣꯏꯁꯨ ꯉꯥꯎꯖꯕ ꯑꯃꯅꯤ ꯑꯩꯅ ꯁꯦꯝꯒꯠꯆꯕ ꯑꯉꯥꯡ ꯀꯩꯅꯣꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤꯅꯤ ꯏꯔꯥꯏ ꯂꯩꯃꯒꯥꯁꯦ ꯑꯩꯅ ꯑꯣꯖꯥ ꯃꯦꯝꯃꯒꯤ ꯏꯁꯩ ꯑꯩ ꯁꯛꯍꯟꯖꯔꯤꯅꯤ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯁꯨꯅ ꯄꯨꯗ꯭ꯔꯦ ꯑꯣꯖꯥꯅ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯌꯥꯔꯦ ꯑꯃꯨꯛ ꯊꯝꯖꯤꯟꯕꯤꯈ꯭ꯔꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯖꯥ ꯃꯦꯝ ꯍꯣꯏꯒꯤ ꯇꯥꯃꯣ ꯕꯤꯗ꯭ꯌꯥꯄꯇꯤ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯅꯨꯡꯅꯤ ꯑꯁꯣꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯁꯣ ꯂꯣꯜꯂꯒ ꯂꯩ ꯃꯈꯣꯏꯅ ꯃꯨꯝꯕꯥꯏꯗ ꯂꯣꯏꯅꯃꯛ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯗꯒꯤ ꯏꯕꯦꯝꯃ ꯃꯣꯅꯥꯂꯤꯁꯥꯒꯤꯁꯨ ꯃꯆꯥ ꯅꯨꯄꯥ ꯑꯃ ꯑꯥꯗ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯑꯃꯅ ꯀꯗꯥꯏꯗ ꯂꯩꯕ ꯑꯃꯅ ꯒꯨꯖꯔꯥꯠꯇ ꯒꯨꯖꯔꯥꯠꯇ ꯂꯩꯌꯦ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯊꯕꯛ ꯇꯧꯔꯤꯔꯣ ꯄꯥꯔꯂꯔ ꯃꯣꯏ ꯀꯀꯥꯒꯤ ꯄꯥꯔꯂꯔ ꯏꯁꯥꯒꯤ ꯇꯧꯖꯕ ꯑꯣ ꯑꯗꯨꯗ ꯌꯥꯎ ꯂꯩꯕ ꯑꯣ ꯑꯗꯨꯅꯤ ꯃꯥꯅ ꯆꯥꯒ ꯄꯤꯊꯛꯄꯤꯗꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯑꯦ ꯑꯩꯈꯣই ꯄꯪꯆꯥꯎ ꯆꯥꯎꯗꯧ ꯃꯥꯜꯂꯦꯗ ꯚꯥꯇꯤꯒ꯭ꯔꯥꯝꯁꯦ ꯌꯨꯝꯅꯥꯛ 68 ꯑꯣ ꯃꯣꯗꯦꯜ 68 ꯑꯣ ꯑꯗꯨ 68 ꯈꯛꯀꯤ ꯀꯩꯅꯣ ꯇꯧꯕ ꯊꯪꯅꯕꯗ ꯑꯗꯣ 68ꯇꯨꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯇꯧꯕ꯭ꯔꯥ ꯂꯣꯏꯅꯃꯛ ꯀꯝꯄꯦꯛ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯃꯌꯥꯡ ꯈꯟꯗꯕꯗ ꯃꯌꯥꯡ ꯈꯟꯗꯕꯗ ꯁꯤ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯅ ꯂꯩ ꯑꯣ ꯑꯗꯨꯃꯗꯤ ꯅꯨꯡꯉꯥꯏ ꯁꯤꯅꯤ ꯍꯤꯡꯒꯣꯜ ꯖꯥꯔꯤꯕꯣꯟꯒꯤ ꯖꯥꯔꯤꯕꯣꯟꯒꯤ ꯚꯥꯇꯤꯒ꯭ꯔꯥꯝꯁꯤꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤ
ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯪꯂꯦꯝꯕ ꯀꯁꯥꯔ ꯀꯣꯂꯦꯖꯀꯤ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯣꯏꯔꯝꯕꯗꯣ ꯃꯥꯁꯨ ꯁꯤꯒꯤꯅꯦ ꯑꯩꯅ ꯍꯣꯏ ꯑꯗꯨꯅ ꯃꯃꯥꯡꯗ ꯇꯥ ꯃꯃꯥꯡꯗ ꯑꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩ ꯃꯔꯨꯞꯅꯤ ꯃꯔꯨꯞ ꯑꯣꯖꯥ ꯃꯪꯂꯦꯝꯕꯁꯨ ꯗꯥꯛꯇꯔ ꯃꯪꯂꯦꯝꯕꯁꯨ ꯁꯤꯒꯤꯅꯦ ꯍꯥꯏꯌꯦ ꯀꯩꯅꯣꯁꯤꯗꯤ ꯌꯥꯝ ꯊꯣꯛꯏꯅ ꯑꯗꯨꯗꯤ ꯚꯥꯇꯤꯒ꯭ꯔꯥꯝꯁꯤꯗꯤ ꯃꯤ ꯌꯥꯝ ꯊꯣꯛꯏꯅ ꯍꯣꯏ ꯁꯤꯅꯤ ꯂꯧꯕꯨꯛꯁꯤ ꯃꯥꯡꯒꯤ ꯂꯧꯀꯣꯟꯁꯤꯕꯨ ꯃꯩꯇꯩꯒꯤ ꯌꯥꯎꯕ꯭ꯔꯣ ꯁꯤꯔꯣ ꯑꯧ ꯑꯁꯤ ꯑꯌꯥꯝꯕꯅ ꯃꯩꯇꯩꯒꯤꯅꯤ ꯑꯌꯥꯝꯕꯅ ꯃꯩꯇꯩꯒꯤꯅꯦꯕ ꯁꯤꯅꯤ ꯑꯁ ꯑꯩꯗꯤ ꯂꯧꯀꯣꯟꯗꯅꯦ ꯂꯧꯀꯣꯟꯗ ꯑꯌꯥꯝꯕꯅ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯅꯨꯡꯉꯥꯏꯖꯕ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ 75 ꯁꯨꯔꯕ 78 ꯑꯗꯨꯅꯦ ꯑꯁ ꯑꯩꯅ ꯃꯄꯥꯟ ꯆꯠꯄꯁꯤꯗꯕꯣ ꯂꯧꯀꯣꯟꯁꯤ ꯃꯩꯇꯩꯒꯤꯔꯥ ꯍꯥꯏ ꯃꯩꯇꯩꯒꯤꯅ ꯑꯅꯝꯕꯅꯤꯒ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯦꯕ ꯁꯤꯗꯒꯤ ꯍꯧꯔꯒ ꯂꯧ ꯄꯔꯤ ꯑꯁꯣꯝꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯈꯨꯇꯤ ꯂꯩꯔꯤꯁꯤꯅ ꯑꯥ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯅꯤ ꯅꯣꯏꯒꯤ ꯉꯥꯛꯇꯅꯦꯕ ꯑꯁ ꯀꯔꯣꯠꯄꯇꯤꯅꯤꯅꯦ ꯑꯆꯝꯕ ꯅꯠꯇꯦꯅꯦ ꯃꯣꯏ ꯃꯥꯅꯤꯅꯦ ꯀꯔꯣꯠꯄꯇꯤꯅꯤꯅꯦ ꯍꯣꯏꯅꯦ ꯃꯣꯏ ꯂꯝꯁꯦ ꯂꯂꯥꯏ ꯊꯛ ꯑꯣꯏꯔꯝꯃꯗꯅꯦ ꯁꯤ ꯍꯧꯔꯒ ꯁꯣꯝꯗ ꯐꯤꯁꯥꯔꯤ ꯑꯃ ꯂꯩꯔꯤꯁꯦ ꯑꯥ ꯁꯤ ꯇꯧꯔꯒ ꯈꯥꯔꯤ ꯃꯌꯥꯝꯁꯦ ꯑꯥ ꯏꯂꯦꯛꯇ꯭ꯔꯤꯛ ꯈꯨꯇꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇ ꯁꯤꯅꯤ ꯑꯣ ꯁꯤꯒꯤ ꯀꯅꯥꯒꯤꯅꯣ ꯀꯅꯥꯒꯤ ꯃꯨꯡꯐꯝꯅꯣ ꯑꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯕꯕꯥ ꯏꯀꯨꯕꯣꯛꯀꯤ ꯀꯩꯅꯣꯒꯤ ꯏꯕꯦꯟꯗꯧ ꯏꯄꯨꯙꯧ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯒꯤ ꯑꯩꯒꯤ ꯏꯇꯩ ꯃꯣꯏ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯣꯏ ꯃꯔꯤ ꯑꯣ ꯁꯤ ꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯩꯇꯩꯅꯣ ꯃꯩꯇꯩꯁꯤ ꯁꯤꯒꯤ ꯍꯤꯡꯒꯣꯜꯁꯤꯐꯥꯎ ꯃꯩꯇꯩꯅꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯇꯥꯆꯧ ꯕꯨꯡꯉꯣꯏ ꯂꯩꯈ꯭ꯔꯦ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯈꯔ ꯀꯩꯅꯣꯅ ꯑꯁꯣꯝꯗ ꯁꯥꯏꯗꯇ ꯑꯣꯏꯈ꯭ꯔꯦ ꯑꯣ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯈꯨꯟꯁꯤꯗꯤ ꯃꯌꯥꯡꯒꯤ ꯎꯔꯥ ꯁꯤꯗꯤ ꯃꯌꯥꯡꯅꯤ ꯁꯤ ꯂꯣꯏꯅ ꯑꯣ ꯃꯌꯥꯡꯅꯤ ꯁꯤꯅ ꯃꯌꯥꯡꯅꯗꯤ ꯀꯣꯏꯁꯤꯜꯂꯤꯕ ꯑꯪ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯂꯥꯁꯣꯔꯥꯁꯤ ꯅꯣꯏꯅ ꯀꯥꯔꯗ ꯆꯠꯀꯦ ꯍꯥꯏꯇꯥꯔꯦ ꯀꯂꯥꯁꯣꯔꯥꯁꯤ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥ ꯀꯂꯥꯁꯣꯔꯥꯁꯦ ꯑꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯤꯂꯣꯃꯤꯇꯔ ꯀꯩꯅꯣꯝ ꯑꯣꯏꯔꯅꯤ 3 ꯑꯣ ꯑꯗꯨꯗꯤ ꯑꯝꯍꯥꯅꯤꯅ ꯑꯃꯍꯥꯅꯤ ꯑꯝꯍꯥꯅꯦꯕ ꯂꯂꯥꯐꯧ ꯆꯠꯄꯁꯨ 4-5 ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣꯁꯦ ꯂꯂꯥ ꯀꯩꯅꯣ ꯀꯂꯁꯔꯥ ꯍꯩ ꯀꯤꯂꯣꯃꯤꯇꯔ 4 ꯑꯣꯏꯅꯤ ꯑꯗꯨꯗꯤ ꯑꯝꯍꯥꯅꯦꯕ ꯑꯃꯠꯇꯅꯤ ꯑꯗꯣ ꯁꯤꯅ ꯂꯝꯕꯤꯁꯦ ꯀꯩꯅꯣꯁꯦ ꯐꯥꯎꯅꯐꯝ ꯂꯩꯇꯕ ꯍꯣꯏ ꯏꯁꯝ ꯁꯝꯅ ꯁꯨꯝ ꯂꯥꯛꯄꯤꯗꯣ ꯑꯗ ꯀꯩꯅꯣꯗꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯇꯣꯁꯂꯥꯈꯥꯟ ꯔꯣꯁꯂꯥꯒꯥꯡꯗ ꯀꯥꯏꯕꯅꯤꯅ ꯀꯌꯥ ꯀꯨꯏꯅ ꯂꯥꯛꯈ꯭ꯔꯦ ꯋꯥ ꯍꯥꯏꯔꯝꯒꯦ ꯁꯤꯅꯤ ꯚꯥꯇꯤꯔꯒ꯭ꯔꯥꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝꯊꯣꯡ 68 ꯄꯨꯟꯅ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯕꯨ 68 ꯈꯛꯇ ꯑꯣꯏꯔꯁꯨ ꯃꯁꯤꯗꯒꯤꯁꯤ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯣꯖꯥ ꯁꯅꯥꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯄꯥꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯨꯁꯨ ꯑꯩ ꯆꯠꯆꯔꯨꯒꯦ ꯚꯥꯇꯤꯔꯒ꯭ꯔꯥꯝꯒꯤ ꯁꯤꯒꯤꯁꯦ ꯗꯥꯝꯗꯤ ꯀꯅꯥꯗ ꯇꯧꯕ ꯁꯤ ꯂꯝꯁꯦ ꯀꯩꯅꯣꯗ ꯇꯧꯊꯣꯛꯈ꯭ꯔꯕꯅꯤ ꯀꯩꯅꯣꯗ ꯄꯕ꯭ꯂꯤꯛꯇ ꯂꯝꯕꯤꯁꯦ ꯆꯠꯅꯕ ꯍꯥꯏꯅ ꯑꯣ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯆꯠꯂꯤꯁꯦ ꯑꯣ ꯁꯤꯒꯤ ꯑꯗꯨꯅ ꯁꯨꯕꯜ ꯔꯣꯗ ꯍꯥꯏꯅ ꯊꯣꯟꯕꯅꯦꯕ ꯁꯨꯕꯣꯜ ꯄꯤꯔꯦꯟ ꯑꯣ ꯅꯣꯏꯒꯤ ꯑꯗꯨꯗꯤ ꯅꯣꯏ ꯏꯀꯨꯕꯣꯏꯒꯤ ꯕꯕꯥ ꯏꯄꯨꯕꯣꯛ ꯑꯣ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤꯅ ꯏꯙꯧ ꯕꯤꯗ꯭ꯌꯥꯄꯇꯤꯕꯨ ꯄꯣꯛꯄ ꯑꯩꯈꯣꯏꯒꯤꯅ ꯏꯙꯧ ꯇꯥꯔꯦ ꯑꯣ ꯁꯨꯕꯜ ꯄꯤꯔꯦꯟ ꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯚꯥꯇꯤꯔꯒ꯭ꯔꯥꯝꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯦꯝꯃꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕꯤꯔꯤꯕ ꯇꯥꯃꯣ ꯕꯤꯗ꯭ꯌꯥꯄꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯣꯅꯥꯂꯤꯁꯥꯒꯤꯅ ꯏꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯕꯨ ꯄꯣꯛꯄꯤꯔꯝꯕ ꯒꯤ ꯃꯃꯤꯡꯅꯤ ꯑꯣ ꯌꯣꯡꯆꯥꯛ ꯑꯣ ꯌꯣꯡꯆꯥꯛꯁꯨ ꯌꯥꯝ ꯄꯥꯟꯕꯗꯤ ꯅꯠꯇꯦ ꯑꯍꯥꯟꯕ ꯄꯥꯟꯕꯅꯤ ꯑꯍꯥꯟꯕ ꯄꯥꯟꯕꯅꯤ ꯑꯣ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯆꯠꯂꯒꯦꯅꯦ ꯍꯣꯏ ꯐꯔꯦ ꯑꯣꯖꯥ ꯇꯣꯝꯕ ꯍꯣꯏꯒꯤ ꯌꯨꯝ ꯃꯥꯒꯤꯗ ꯑꯩ ꯂꯥꯛꯈ꯭ꯔꯦ ꯃꯩꯇꯩ ꯍꯤꯡꯒꯣꯜꯅꯤ ꯇꯧꯔꯤꯁꯦ ꯚꯥꯇꯤꯔꯒ꯭ꯔꯥꯝꯒꯤ ꯏꯁ ꯀ꯭ꯋꯥ ꯄꯥꯝꯕꯤꯁꯤꯡꯁꯤ ꯑꯣ ꯅꯃꯁꯀꯥꯔ ꯀꯩꯅꯣ ꯀꯔꯤ ꯂꯝ ꯅꯤꯉꯣꯜꯅꯣ ꯂꯥꯏꯁ꯭ꯔꯝ ꯈꯨꯟꯒꯤꯔꯣ ꯑꯣ ꯑꯗꯨꯗꯤ ꯋꯥꯡꯃꯅꯤꯅꯦ ꯋꯥꯡ ꯇꯥꯔꯦ ꯃꯤꯡꯗꯤ ꯀꯔꯤ
mangang lei ma kayum laisam lo kaino Nanti nauri. nauriem lo e oza musna ho gia Sanagi kanonine machanupi o masu nupi laingan nauria Nauria fulogi. gi masu lete sudon tare o budo o kan ciara ni ke budo musiga Mapanda chumunda bajira. imu homo akoi yangi thaba le da da oza bang sanagi oza to moi de di ai na amu laksaran isi sana to bido Kangin na. sana to bi jum je sini kana siro si wa ya sa oza sana to myogi ji ka sana to bi oza sana to myogi ya o ari ba yum ni sida ari ba mi te yum jaw ni imai pe ma University da ba sankelar wa ramba bisi wo mi BC wa ramba maming lei oza hoi o sidi yam kui da ba mi te yum jaw ni na matam mo da di okhak chawrong ni dari ga se phanyam wangam gani matan mama oza to mo gi su ari ba yum lei ni asomda Sini. Bajato mo. as mo ji yam li ba yum lei ni Manungni. oza to mo yum da ai nomala amni adui matam de urok thong wen la le Urok to bina BC wa se kam che hina 2017-18 right da nati kui dri da kalino ai chap chan ning Manipur matam University kui dra so manipur ba sankelar wa ramba Dr. Sana to bi Soram Sana to bi Badi gram da ojagi sangai ni kinate mo gi choram hingo nung ni na Choram. chaw ye si so koina chache gada bana hoje chari mon ge mamin chalaba matam mammi gi kabi writer oja Soram babu sana Soram babu sana gi macharipi Mona Lisa che hoji akoi gi laisam mema iche mema gi mamun ki oiri hoji ta koi chache walakba saite gi ihoda lising machamapan bugi dwai dagi ira kaina putoki ba mamin chepa oja Soram babu sana matam dugi sairengi ba like la su kaya da su igi ba afawa writer kabi adu ma oja Soram babu sana Nimaisanpur high school da matam kuina oja biramba oja da kabi oja se tokpam ibo muchagum ba jamamin chepa machin tungkalam ba kabi oza babu sna akoi maming ta ki da so oja gi charingo nama Mona Lisa ko mama o ji ki do oja koi gi laisam mema gi mamun bi wuri ji ngak tang mang da koi da cha ko pilan ko yubi pambi di yaudra akoi Pamidi le rami kha na ko do kak. asi ibu do sangai ra Ibudo gi macha latba. Ibudo. oi ni sum bol la sang budi mai tai di yam taw gali Aduna. oza namu komple ko na la nang jum namu oja ba usna as kainu ne imai kwa mayam si da kwa pambi ni phati gram gi mitai choram hingo nung gi kwa pambi sing ni imai pi ma sidani ne koi maru opang oza sing tinna bada kwa na larik tam malak pani ga ba ka yam thengna is kwa mayam si pisa yam khraba imai pi ma hikta kwa gi pham gum batare si batirga oza babu snagi sina ariba yum sina mamanga thamuraga nuksidana thambiraga manungda building saba oza tombagi sina ariba building na maningda lehoraga mamangda muk sagali neba adigi oza sana tombi hogi ipam lamdam sina manungda sagala as nuksigre mite yum jaw Hanagi se dum thama ba. hanegi kano se mite yum jaw si sana Hamnara ba. mamang da khara mana thama maning da na amko mu sang na building se thama ba manung da loina asina hanagi se dum semjal laga thama oza sana tombi hogi kanano kanano lebi sibo ai si asli dinatre ai isi macam ni pioi basi Manipur da lai bani Imphal da ado ai se manang ni pioi ba mabung Kumar Khangra ai khangje de manaw no pi ne ba Dr. Ranjit ki manaw nu pagi manau nu pagi ipam dikra wa gya ai
ꯄꯨꯔꯣ ꯑꯥ. ꯑꯩꯁꯦ ꯒꯣꯂꯤ ꯒ꯭ꯋꯥꯂꯤꯐꯥꯏ ꯒ꯭ꯋꯥꯂꯤꯄꯥꯔꯒꯤ야 ꯑꯣ ꯀꯩꯁꯥꯝꯗ ꯅꯠꯇꯦ ꯈꯨꯃꯣ ꯃꯌꯨꯝꯅꯤ ꯀꯨꯝꯃꯣꯡꯃꯌꯨꯝ ꯃꯒꯨꯜ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯥꯒꯩꯅꯤ ꯑꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯦꯔꯤꯕꯥꯏ ꯁꯤꯅꯤ ꯁꯪꯒꯣꯏꯒꯥꯁꯦ ꯁꯪꯒꯣꯏ ꯆꯥꯎꯅ ꯆꯥꯎꯅ ꯁꯪꯒꯣꯏ ꯆꯥꯎꯕ ꯍꯥꯏꯕꯗꯤ ꯐꯧ ꯌꯥꯝ ꯀꯥꯕ ꯀꯥꯕꯤꯔꯦꯟꯗꯣ ꯎꯝ ꯀꯥꯕꯤꯔꯦꯟ ꯈꯪꯕ꯭ꯔꯥ ꯃꯥꯒꯤ ꯁꯣꯔꯥꯝꯒꯤ ꯍꯤꯡꯒꯣꯜꯅꯨꯡ ꯄꯥꯇ꯭ꯔꯤꯒ꯭ꯔꯥꯝꯒꯤ ꯑꯩꯅ ꯉꯁꯤ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 13 2025 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯁꯤꯕꯔꯥꯇ꯭ꯔꯤ ꯅꯨꯃꯤꯠꯁꯨ ꯑꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯚꯥꯇ꯭ꯔꯤꯒ꯭ꯔꯥꯝ ꯖꯥꯔꯤꯕꯣꯟ ꯃꯩꯇꯩ ꯂꯩꯄꯥꯛ ꯖꯥꯔꯤꯕꯣꯟꯒꯤ ꯚꯥꯇ꯭ꯔꯤꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯗ ꯂꯥꯛꯆꯗꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯕꯁꯦ ꯏꯅꯥꯎ ꯁꯣꯔꯥꯝ ꯍꯩꯀꯨꯖꯝ ꯕꯤꯖꯣꯟꯒꯤ ꯌꯨꯝꯗ ꯅꯤꯃꯥꯆꯟꯄꯨꯔ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯑꯣꯖꯥ ꯑꯣꯏꯕ ꯑꯣꯖꯥ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯏꯇꯩ ꯏꯕꯦꯝꯃ ꯑꯃꯁꯨ ꯏꯇꯩ ꯏꯕꯦꯝꯁꯤ ꯑꯣꯖꯥ ꯀꯩꯅꯣꯒꯤ ꯑꯣꯖꯥ ꯑꯃꯨꯁꯅꯥꯒꯤꯗꯤ ꯃꯃꯧ ꯅꯨꯄꯤ ꯆꯤꯡꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯧ ꯆꯤꯡꯗꯣꯏꯅꯦꯕ ꯑꯣꯖꯥ ꯑꯃꯨꯁꯅꯥꯒꯤ ꯃꯌꯥꯝꯕ ꯑꯍꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯣ ꯃꯣꯏꯒꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯂꯩꯍꯧꯋꯤ ꯑꯗꯣ ꯑꯩ ꯈꯪꯉꯤꯅꯦ ꯑꯗꯣ ꯁꯣ ꯂꯣꯜꯂꯒ ꯊꯝꯃꯦ ꯃꯆꯥꯅꯨꯄꯥ ꯑꯃꯦꯔꯤꯀꯥ ꯂꯩꯈ꯭ꯔꯕ ꯑꯗꯣ ꯃꯆꯥꯅꯨꯄꯤꯅ ꯁꯤꯗ ꯑꯣꯡꯕ ꯏꯕꯦꯝꯃ ꯉꯁꯥꯏ ꯎꯅꯖꯈꯤꯕꯗꯣ ꯑꯗꯣ ꯃꯆꯥꯅꯨꯄꯤ ꯃꯅꯥꯛꯇ ꯌꯨꯝ ꯑꯆꯧꯕꯗꯨꯅ ꯕꯤꯜꯗꯤꯡꯗꯨꯅ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯌꯦꯅ ꯂꯩꯕꯤꯔꯝꯃꯤ ꯃꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯣ ꯕꯤꯖꯣꯟ ꯀꯔꯤ ꯅꯤꯃꯥꯏꯆꯥꯟ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯅꯤꯃꯥꯏꯆꯥꯟꯄꯨꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯂꯩꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯍꯧꯖꯤꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯣꯏꯔꯕ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯗ ꯀꯔꯤ 2003-4 ꯑꯗꯨꯋꯥꯏꯗ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯍꯦꯗ ꯃꯥꯁꯇꯔ ꯀꯩꯅꯣ ꯑꯣꯏꯔꯝꯕ ꯃꯩꯇꯩ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯣꯖꯥ ꯃꯩꯇꯩꯗ ꯑꯣꯖꯥ ꯀꯩꯅꯣꯗꯤ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯔꯝꯕꯗꯤ ꯑꯣꯖꯥ ꯀꯨꯂꯆꯟ ꯑꯣꯖꯥ ꯀꯨꯜꯂꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯍꯣꯏ ꯍꯣꯏꯅꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯁ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯂꯨ ꯇꯧꯕꯤꯔꯝꯕꯅꯦ ꯁꯤꯗ ꯚꯥꯇꯤꯒ꯭ꯔꯥꯝꯁꯦ ꯀꯔꯤ ꯌꯨꯝꯅꯥꯛ ꯂꯩꯒꯦ ꯃꯩꯇꯩꯗ ꯌꯨꯝꯅꯥꯛꯁꯦ ꯑꯣꯖꯥ ꯃꯨꯇꯨꯝ ꯂꯩ ꯂꯥꯏꯁ꯭ꯔꯝ ꯂꯩ ꯆꯣꯡꯊꯥꯝ ꯂꯩ ꯍꯩꯒꯨꯔꯖꯝ ꯁꯣꯔꯥꯝ ꯁꯦꯔꯥꯝ ꯂꯣꯡꯖꯝ ꯀꯩꯁꯥꯝ ꯊꯧꯅꯥꯖꯝ ꯐꯥꯟꯖꯣꯝꯕꯝ ꯁꯣꯏꯕꯝ ꯁꯤꯗꯩꯁꯤꯗ ꯈꯔ ꯂꯤꯡꯅ ꯂꯩꯔꯤꯁꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯏꯗꯣꯏꯔꯣ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯔ ꯂꯤꯡꯅ ꯂꯩꯕꯁꯤ ꯌꯨꯝꯅꯥꯛ ꯌꯥꯝꯕꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯂꯥꯏꯁ꯭ꯔꯝꯁꯤꯁꯨ ꯑꯗꯨꯝ ꯂꯤꯛꯁꯜꯂꯦ ꯁꯣꯔꯥꯝꯒ ꯁꯦꯔꯥꯝꯒꯅ ꯈꯔ ꯍꯦꯟꯅ ꯀꯩꯁꯥꯝꯒ ꯁꯤꯗꯒꯤ ꯃꯁꯛ ꯊꯣꯛꯄ ꯃꯤꯁꯤ ꯀꯌꯥꯝ ꯃꯄꯥꯟꯗ ꯁꯤꯜꯆꯔꯗ ꯀꯔꯤꯗ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯈꯤꯕꯁꯤ ꯀꯅꯥ ꯃꯁꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯥꯛꯇꯔ ꯔꯟꯖꯤꯠ ꯂꯩꯈ꯭ꯔꯦ ꯗꯥꯛꯇꯔ ꯔꯟꯖꯤꯠ ꯃꯥꯒꯤ ꯑꯩꯒꯤ ꯏꯕꯣꯛ ꯊꯣꯛꯑꯦ ꯃꯥꯒꯤ ꯃꯧꯗꯨꯁꯨ ꯗꯥꯛꯇꯔꯅꯤ ꯑꯗꯨ ꯃꯅꯤꯄꯨꯔ ꯑꯥꯏ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯀꯩꯅꯣꯅꯤ ꯗꯥꯛꯇꯔ ꯔꯟꯖꯤꯠꯁꯤꯁꯨ ꯃꯥꯒꯤ ꯀꯩꯅꯣꯗꯨꯁꯨ ꯃꯧꯗꯨꯁꯨ ꯗꯥꯛꯇꯔ ꯑꯣꯏꯅ ꯂꯩꯔꯤ ꯑꯗꯒꯤ ꯅꯦꯅꯦ ꯁꯅꯥꯇꯣꯝꯕꯤ ꯃꯅꯤꯄꯨꯔ ꯑꯣꯖꯥ ꯁꯅꯥꯇꯣꯝꯕꯤꯗꯤ ꯍꯣꯡꯈꯤꯕ ꯅꯠꯇꯦ ꯃꯥꯗꯤ ꯌꯨꯝ ꯄꯥꯟꯖꯔꯛꯄꯅꯤ ꯁꯤꯗꯩ ꯍꯧꯈꯤꯕꯅꯤ ꯑꯇꯩꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯣꯏꯔꯝꯕ ꯗꯥꯛꯇꯔ ꯃꯪꯂꯦꯝꯕ ꯃꯥꯒꯤ ꯃꯧꯗꯨꯁꯨ ꯀꯃꯂꯥ ꯃꯥꯒꯤ ꯃꯧꯗꯤ ꯏꯝꯐꯥꯜꯒꯤꯅꯤ ꯀꯩꯅꯣ ꯏꯝꯐꯥꯜꯒꯤꯅꯤ ꯑꯗꯣ ꯈꯨꯟꯗꯤ ꯌꯨꯝ ꯄꯥꯜꯂꯛꯄꯗꯤ ꯁꯤꯗꯅꯤ ꯍꯣꯏ ꯃꯣꯏ ꯑꯃ ꯍꯣꯡꯈ꯭ꯔꯦ ꯑꯗꯒꯤ ꯑꯣꯖꯥ ꯇꯥꯃꯣ ꯕꯤꯗ꯭ꯌꯥꯞꯇꯤ ꯍꯣꯏꯒꯤꯗꯤ STC ꯑꯣꯏꯔꯝꯕ ꯑꯣꯖꯥ ꯄꯟꯖꯅꯤꯡꯕꯝ STC ꯑꯣꯏꯔꯝꯕ ꯑꯣꯖꯥ ꯅꯣꯡꯕꯥꯟ ꯅꯣꯡꯕꯥꯟꯁꯤ ADC ꯑꯣꯏꯔꯝꯕ ADC ꯂꯩꯈꯤꯗ꯭ꯔꯦ ꯆꯍꯤ 7-9 ꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗ ꯃꯥꯒꯤ ꯇꯥꯂꯣꯏ ꯏꯆꯦ ꯂꯛꯀꯤꯇꯣꯟꯁꯤꯁꯨ ꯀꯁꯥꯔ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯃꯣꯏꯗꯤ ꯔꯣꯡꯄꯨꯔꯗ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯗꯥꯏꯅꯦ ꯚꯥꯇꯤꯒ꯭ꯔꯥꯝꯒꯤꯔꯥ ꯑꯇꯩ ꯀꯅꯥ ꯆꯤꯊꯍꯧꯔꯤ ꯏꯕꯦꯝꯃ ꯍꯥꯏꯌꯨ ꯑꯣꯖꯥ ꯁꯣꯔꯥꯝ ꯕꯕꯥꯁꯅꯥ ꯂꯩꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯔꯤꯕꯗꯤ ꯑꯣꯖꯥ ꯁꯣꯔꯥꯝ ꯕꯕꯥꯁꯅꯥ ꯂꯝꯗꯝꯁꯤꯒꯤ ꯌꯥꯝꯅ ꯇꯥꯡꯂꯕ ꯅꯧꯔꯤꯉꯩ ꯃꯇꯝꯒꯤ ꯏꯪ ꯀꯨꯝꯖꯥ 1970 ꯑꯗꯨꯋꯥꯏꯗꯒꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡꯗ ꯈꯨꯠꯊꯔꯛꯄ ꯇꯦꯛꯁꯕꯨꯛ ꯀꯌꯥꯗ ꯏꯔꯛꯄ ꯑꯣꯖꯥꯗ ꯇꯣꯞ ꯇꯣꯞꯄ ꯔꯣꯃꯥꯟꯇꯤꯛ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯞꯄꯝ ꯏꯕꯣꯝꯆꯥꯒꯨꯝꯕ ꯃꯒꯨꯟ ꯆꯦꯟꯕ ꯑꯣꯖꯥ ꯑꯃꯅꯤ ꯑꯣꯖꯥꯁꯤ ꯊꯨꯞꯈ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯖꯥꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯣꯅꯥꯂꯤꯁꯥ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯣ ꯏꯆꯦꯃ ꯂꯥꯏꯁ꯭ꯔꯝ ꯃꯦꯝꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯣꯏꯔꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯔꯤ
ꯑꯗ ꯃꯥꯁꯦ ꯍꯣꯏꯅꯦ ꯌꯥꯝ ꯁꯥꯡꯉꯅꯨ ꯀꯩꯅꯣ ꯇꯧꯔꯅꯤ ꯅꯪ ꯍꯟꯖꯤꯜꯂꯛꯑꯦ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯌꯨꯝꯊꯣꯡ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯇꯤ ꯍꯨꯝꯐꯨ ꯇꯔꯥꯃꯨꯛ ꯍꯨꯝꯐꯨꯇꯔꯥꯃꯨꯛ ꯑꯗꯣ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯣꯖꯥ ꯑꯣꯏꯕ ꯁꯤꯕꯥꯏ ꯈꯟꯕ ꯅꯠꯇꯕꯤꯗ ꯈꯔ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯒ ꯌꯥꯎꯔꯤꯕ꯭ꯔꯣ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯣꯏꯕ ꯈꯔ ꯂꯩꯔꯤ ꯌꯥꯝꯅ ꯄ꯭ꯔꯥꯏꯚꯦꯠꯇꯕꯨꯗꯤ ꯁꯨꯔꯦ ꯑꯥ. ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯕ ꯑꯥ ꯑꯗꯨꯒꯨꯝꯕ ꯂꯩ ꯄ꯭ꯔꯥꯏꯚꯦꯠ ꯀꯩꯅꯣꯗꯨꯕꯨ ꯑꯣ ꯗꯣꯛꯇꯔꯒꯨꯝꯕꯒꯗꯤ ꯗꯣꯛꯇꯔꯗꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯂꯩꯇ꯭ꯔꯦ ꯋꯥꯠꯂꯦ ꯂꯝꯕꯤꯁꯤ ꯅꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯊꯣꯡ ꯑꯃꯇꯪ ꯁꯥꯔꯒꯗꯤ ꯃꯁꯤꯒꯤꯁꯦ ꯑꯌꯥꯝꯕ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯁꯨ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯔꯣꯗ ꯀꯣꯝꯕꯤꯅꯦꯁꯟꯒꯤ ꯈꯔ ꯀꯩꯅꯣꯁꯤꯒꯤ ꯃꯣꯏ MLA ꯀꯥꯡꯕꯨꯅ ꯃꯄꯥꯟꯂꯣꯝꯗ ꯄꯨꯊꯣꯛꯅꯤꯡꯕ ꯑꯣꯏꯅ ꯇꯧꯔꯤ ꯃꯣꯏ ꯃꯌꯥꯡ ꯀꯥꯡꯕꯨꯅ ꯃꯃꯥꯡꯂꯣꯝꯗ ꯑꯗꯨ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯅ ꯑꯄꯤꯜꯗꯤ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣꯐꯧꯗ ꯍꯥꯏꯈ꯭ꯔꯦ MP ꯀꯩꯅꯣꯗꯕꯨ ꯋꯥꯀꯠꯂꯦ ꯄꯣꯔꯤꯃꯣꯜꯗꯁꯨ MLAꯗꯁꯨ ꯋꯥꯀꯠꯂꯨꯔꯦ ADC ꯀꯩꯀꯩ ꯑꯩꯈꯣꯏ ꯆꯦ ꯊꯥꯈ꯭ꯔꯦ ꯃꯔꯤ ꯂꯩꯅꯕꯗ ꯃꯥ ꯁꯥꯖꯔꯛꯆꯅꯤꯗ ꯀꯩꯅꯣꯗ ꯃꯥꯅ ꯀꯩꯅꯣꯗ ꯕꯣꯟ ꯇꯔꯥꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯡꯖꯥꯎ ꯑꯅꯤ ꯂꯩꯔꯛꯀꯅꯤ ꯀꯅꯥ ꯊꯥꯖꯗꯣꯏꯅꯣꯅꯦ ꯁꯥꯒꯗꯕꯗꯤ ꯃꯥꯏ ꯁꯥꯖꯔꯛꯆꯅꯤ ꯑꯁꯤ ꯁꯥꯔꯛꯑꯒꯗꯤ ꯄꯛꯀꯥ ꯇꯥꯔꯦꯅꯦ ꯇꯥꯔꯦ ꯑꯁꯤ ꯁꯥꯗ꯭ꯔꯤ ꯐꯥꯎꯗꯤ ꯈꯤꯇꯪ ꯅꯛꯁꯜꯂꯦ ꯑꯗ ꯅꯨꯡꯉꯥꯏꯖꯩ ꯁꯤꯅꯤ ꯕꯥꯇꯤꯒ꯭ꯔꯥꯝꯒꯤ ꯋꯥꯔꯤ ꯑꯩ ꯂꯥꯛꯆꯔꯦ ꯍꯤꯡꯒꯣꯜ ꯅꯨꯡꯁꯤ ꯑꯌꯥꯝꯕ ꯀ꯭ꯋꯥ ꯌꯥꯝ ꯄꯥꯝꯕ ꯀ꯭ꯋꯥ ꯌꯥꯝ ꯊꯥꯕ ꯀ꯭ꯋꯥ ꯄꯥꯝꯕꯤꯗꯤ ꯑꯉꯛꯄ ꯐꯪꯅ ꯍꯧꯅꯔꯦ ꯍꯤꯡꯒꯣꯜ ꯌꯥꯝ ꯆꯥꯎꯅꯩ ꯑꯗꯒꯤ ꯂꯧꯁꯤꯡ ꯑꯌꯥꯝꯕ ꯂꯧꯁꯤꯡ ꯂꯩꯅꯔꯤꯕ꯭ꯔꯥ ꯂꯣꯏ ꯂꯩꯅꯩ ꯑꯗꯨ ꯂꯧꯁꯤꯡ ꯂꯧꯁꯤꯡ ꯂꯩꯅꯩ ꯍꯥꯏꯕꯁꯤꯗꯅꯤ ꯑꯩꯅ ꯂꯧ ꯏꯁꯥꯒꯤ ꯂꯧꯆꯥ ꯂꯩ ꯍꯥꯏꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯖꯕ ꯂꯩꯇ꯭ꯔꯦ ꯂꯧꯆꯥ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯥꯔꯁ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯅꯦꯕ ꯂꯧꯆꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯄꯨꯔꯛ ꯑꯩ ꯊꯃꯣꯏꯗ ꯆꯥꯛꯆꯩ ꯑꯗꯨꯅꯤ ꯉꯁꯤꯁꯤ ꯀꯩꯅꯣ ꯁꯤꯗꯩꯁꯤꯗ ꯁꯕ ꯃꯣ ꯃꯌꯥ ꯍꯦ ꯀꯣ ꯍꯥꯏꯕ ꯑꯃ ꯊꯥꯔꯤ ꯑꯗꯨꯅ ꯃꯌꯥꯒꯤ ꯁꯪꯁꯥꯔꯗꯗꯤ ꯃꯌꯥꯁꯨ ꯈꯔ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯅ ꯑꯗꯨꯅꯤ ꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯕꯤꯖꯣꯟꯒꯤ ꯌꯨꯝꯅꯥꯛꯇꯣ ꯀꯔꯤꯕ ꯍꯩꯀ꯭ꯔꯨꯖꯝ ꯕꯤꯖꯣꯟꯒꯤ ꯌꯨꯝ ꯚꯥꯇꯤꯒ꯭ꯔꯥꯝꯁꯤꯗ ꯚꯥꯇꯤꯒ꯭ꯔꯥꯝ ꯖꯥꯔꯤꯕꯣꯟ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯖꯥꯔꯤꯕꯣꯟ ꯒꯤ ꯑꯩꯈꯣꯏꯒꯤ ꯚꯥꯇꯤꯒ꯭ꯔꯥꯝ ꯍꯥꯏꯕ ꯈꯨꯡꯒꯪꯁꯤ ꯁꯛꯇꯥꯛꯆꯕꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯍꯧꯁꯥꯒꯨꯝ ꯁꯅꯥꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝꯅ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯆꯔꯤ